ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯇꯔꯦꯠꯇꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯔꯨꯁꯖꯥꯏꯗ ꯂꯩꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯦꯊ꯭ꯂꯦꯇꯤꯛꯁ ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯠꯊꯔꯛꯄ ꯑꯍꯥꯟꯕ ꯅꯣꯔꯊ ꯏꯁꯠ ꯄꯦꯔꯥ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ 2024ꯗ ꯃꯅꯤꯄꯨꯔꯅ ꯒꯣꯜꯗ ꯃꯦꯗꯜ 6 ꯑꯃꯗꯤ ꯁꯤꯜꯚꯔ ꯃꯦꯗꯜ 2 ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ 9ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯗꯨꯒꯤ ꯒꯣꯜꯗ ꯃꯦꯗꯜꯁꯤꯡ ꯑꯗꯨ ꯕꯦꯗꯃꯤꯟꯇꯟ ꯃꯁꯥꯟꯅꯗ ꯔꯥꯜꯄꯤ ꯑꯪꯔꯨꯡꯈꯝꯅ ꯑꯃ, ꯁꯣꯠꯄꯨꯠꯇ ꯍꯤꯔꯣꯝ ꯃꯅꯣꯖꯅ ꯑꯃ, ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯖꯣꯏꯀꯨꯃꯥꯔꯅ ꯑꯃ, 400 ꯃꯤꯇꯔ ꯑꯃꯗꯤ 200 ꯃꯤꯇꯔꯒꯤ ꯂꯝꯖꯦꯜꯗ ꯃꯍꯃꯗ ꯕꯍꯥꯎꯗꯤꯟꯅ ꯒꯣꯜꯗ ꯃꯦꯗꯜ ꯑꯃꯃꯝ ꯑꯃꯗꯤ ꯗꯤꯁꯀꯁ ꯊ꯭ꯔꯣꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯖꯣꯏꯀꯨꯃꯥꯔꯅ ꯒꯣꯜꯗ ꯃꯦꯗꯜ ꯑꯃ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯇꯤꯝꯅ ꯄꯨꯟꯅ ꯒꯣꯜꯗ ꯃꯦꯗꯜ 6 ꯑꯗꯨ ꯂꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ 100 ꯃꯤꯇꯔꯒꯤ ꯂꯝꯖꯦꯜꯗ ꯃꯍꯃꯗ ꯕꯍꯥꯎꯗꯤꯟꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃ, ꯗꯤꯁꯀꯁ ꯊ꯭ꯔꯣꯗ ꯍꯤꯔꯣꯝ ꯃꯅꯣꯖꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃ ꯐꯪꯕ ꯉꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯍꯥꯟꯕ ꯅꯣꯔꯊ ꯏꯁꯠ ꯄꯦꯔꯥ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ 2024 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏ 13 ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯟ ꯑꯁꯤꯅ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯆꯥꯗꯕꯅ ꯁꯥꯟꯅꯔꯣꯏ 9 ꯈꯛꯇꯃꯛ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯗꯨ ꯗꯣꯛꯇꯔ ꯀꯤꯔꯟ ꯌꯦꯟꯗ꯭ꯔꯟꯕꯝꯅ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯨꯆꯤꯡꯈꯤ ꯑꯗꯨꯒ ꯄꯦꯔꯥꯂꯤꯝꯄꯤꯛ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯔꯦꯟꯗ꯭ꯔ ꯀꯥꯡꯖꯝꯅ ꯍꯦꯗ ꯀꯣꯆ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯦꯔꯥ ꯁ꯭ꯀ꯭ꯋꯥꯗ ꯋꯨꯃꯦꯟꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯙ꯭ꯌꯥ, ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯆꯥꯔꯖ ꯑꯣꯏꯅ KSH ꯀꯦꯅꯣꯔꯤꯁ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯅꯥ ꯑꯃꯁꯨꯡ ꯒꯨꯔꯨ ꯑꯔꯤꯕꯝ ꯔꯟꯖꯟꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫